Ngasidagi lakliba tang nipan gi numidang pung 8:45 fauba numid khomnigi oina mobile internet service makha tana thingjinkre adumakpo Houjik thokliba irang asigi cheitheng phangdaba district headquarters singda mobile internet service trial basis ta Hangdokpa Houragani haina ngasi leingakna order ama thokkhre hiramasigi matang da home department ki commissioner Tiranjitna kudyak piduna thokpa order ama hai temporary suspension of telecom services rules 2017 gi rule number 2 gi makha da piriba power sizinaduna Manipuri Houjik thokliba irang asigi yenglaga ngasidagi lakliba tang nipan gi numidang pung 8:45 fauba mobile internet service thingkigani adumapu irang asigi cheitheng phangdaba district headquarters singdadi changyeng oina mobile internet service Hangdokpa Houragani karigumba khongthang asina mai paklabadi law and order gi fibam phagalakpa atopa mafam singdasu chanaba haugani haina Tiranjit ki order asina makha tarakle